New Delhi da laiba Kamni Auditorium da Ngasi Pangthokpa Thouram Amada Delhi Police na Manipur gi folk dance group ama Saruk Yahankhidre Kanglup ki irang thokliba maramna security gi midyengda gi khodong thiba thoklakpa yai haina singnabada gi folk dance team adu festival da Saruk Yahankhidabani hairi Delhi Police ki thawong adu bo tongan ba cultural activist amadi opposition politician singna akanba mong da yaningda ba phungdorkli hiram masigi matang da Rashtra Hit Support Bari Sangathanna Union Home Minister Delhi gi Chief Minister amasong Lieutenant Governor da aiba serol pisinduna wakatkre wakat serol adu da palliba maruaiba wafam de Kamni Auditorium da Ngasi Delhi Police na Manipur gi folk dance team ama performance pian khidabagi thawong adu ningba kainingai ni culture gi lamda ina kullaba Manipur gumba state amagi mahut sinduna lakliba team ama bo ngakpi senbituna pungning thogat pibagi mahuta atingba pi khibadu yaningde apun bagi saktam sagatuna amatoiba wakalonda thabak tominabagi mathau taraba matam masida artist singda yengkiba miyengadu ningba kainingai ni Kudong tiba thokani haibagi singnaba lairabaso matik saba security ge section thaurang lokat pantho e thauram amabu hekta thingjinba haibasi cultural freedom amasung democratic value fail oibagi mayek senglaba khudamne jantar mantar gumba mafamda kanagumana athingba yaudana protest taunabagi ayaba piraga cultural group amada athingba piba yaningde artist singna ahing nungthil naidana performance pinabagi damak honaduna lakhiba pumnamak aremba tahalle thawong asina artist singe thamoi sokhan ba khangnatana cultural exchange amadi national unity dasu sound akai bathokalle Delhi Police na Manipur folk dance troupe adu karigidamakta performance pihan khidabano haibadugi matangda mariksumba wafam phongdokkadabani Delhi Police na kari maramge asigumba firep lauraklibano matik saba security ge section thaurang lokalaga folk dance troupe adu amukhanna performance pinabage khodong saba phangangadabani haina serol adu da palli